पाउजे युमफम मरुब पाउ खराब तौजरी डाइट की वाथोक लोइसनद्रबदी मतम कक्तना बॉयकॉट तौरगने डिस्ट्रिक्ट इंस्टीट्यूट ऑफ एजुकेशन एंड ट्रेनिंग डाइट इम्फाल ईस्ट कैकोल की अवटप ओजासिंग हाफीदबा रेगुलर प्रिंसिपल हाफीदबा अमदे सेंटर असिदा लेरिबा चैनब कया असिगी मतंगदा सोल्यूशन पुरकनबा सेंटर असिगी माइरोइसिंगा चीफ मिनिस्टर का अथुबदा वरी सानदुना यानबा पुरकद्रबदे सेंटर असिगी सेकंड ईयर तमलिबा माइरोइसिंगना मतम कक्तना बॉयकॉट तौबगी खोंजंग चंगचलगने आइरे ngasi center asida second year tamlipa mahiroisingna hiramasiga mari leinana Manipur press club ta paugi mifam ama pangthokre maduda mahiroisingi representative oiribi RK isen thoibina aikibada dai center asida subject kya ki oza ki pham hangduna leire masina mahiroisida khodong chada bakaya mayoknare amromda amuk center asigi principal in charge oina leiriba sasi nandagi mahutta anoba principal in charge oina ablakpa asina mahiroising anagi principal in charge ka development ki tangka kya laklamba adu maning halalle aike nagalamorom da ozasing gi khongjangna mahiroising da chauna akaiba pire Danamanjuri University Constituent College ki ozasing na housing chathari pa UG amadi PG ki class lepagi khongjang asina university asida tamliba mahiroising da Chauna Akaiba Piri Aina DM College of Science Students Union Ge General Secretary Sairam Senglem Banathokpa Cherol the Sandorakle Cherol Sida Makatana Hai Tha Sigi Tang Mari the class of Nabaki notice Tokiba Lakre Adobatak Pitambiga Oza Singalinga Kimapam the Sanjilip Kongjang Asina Maram Orega class to Bidana Lakle Asigumba Tawung Asina Mahiroising Asibo victimized the way Tank the Lere Atai Atopa University Kayaki semester exam Pawu Loiraga Makadaba semester ki class pawu online da haunagre adubo danabajuri university ki oinadi madugi khudong chaba adu phangdana leire maramaduna oza amati lenga kajana trip asi mahiroi sing khanbiraga athuba matamda jasinna ba puraktuna laik tamba phangdana leiriba mahiroi sing asibo class to phangan biyo nakalani ki mukna bana mahiroi sing asi laik tamba phanganda ba adu henbiganu aire laibak asigi state care da bird flu Sandorakle Laibak asigi tongan ba state kaya da sa usik tagi sandok palaina bird flu na laichat ama oirak padagi state cheng aduda section thorong kaya Laothokkhre Madhya Pradesh ke district mapanda bird flu Sandorak pada natana haujik pawbur state aduda kwak chanipan marfu dramanga mafam khangta balaina na sire aire masida natana UP da su state education minister na bird flu ki damak high alert Thamkhre Madhya Pradesh ke district mapanda su bird flu confirm Toukhre Gujarat ki Jamnagar district bird flu na ani sire oirik lipepibam asig mari lena Punjab sarkar na bird flu gi section thorong lakutna bird flu sing import to pura Thingkhre ain agency ki pauna aire America na Taiwan da UN ki envoy thajin badagi China na warning tawrakle US Secretary of State Mike Pompeo na phongdokibada mahakna UN ambassador Kelly Scarpo Taiwan da mathang chaula thaduna China na maning tamba ama phangbadu karino aibo itkani aina Laothokkhre mahaki warwal adu babajing na kana janing da phongdoktuna United States na paikhalakba aran ba thonggi damak chapchaba mai phangani aina warning tokhe ngarang makta da Pompeo na Taiwan bo reliable oiba mapang amadi democracy ningthina chakpalebak amani haina singthake Chinese Communist Party CCP na ithat laibak adugi asoba maipak pa kaya bukhangsin na duna Namsen na bukhona babu lebak kanun arem pada tahalle aike marakasida China ki UN mission na phangdokibade Kelly Craft na Taiwan da lakad ba kongset adubo Beijing na hakting na janing da ba phangdokle malem da China am khaktang lai amade Taiwan hairba lam asi China ki lamgi ngamkai degi thaduk na ba yatra ba sarukam oire China ki maru oiba interesting ba political manipulation tawduna amanga ta thokhan na ba United States na honariba adu mai pak pangamloi aina masak maming taktok taba China ki UN mission Maharashtra ki mai chakpa ki thokthok ta tara sire sarkar na lakh manga pigani Laothokkhre Maharashtra ki bandara da mai chakpa ki thokthok ta Pokpada ngairiba Angang tara sire atai kaya amana sokle aire thokthok adu baleba ka sigi president vice president amadi prime minister na thamoi sok na nungai taba phongdokhre amarom da state da dugi CM na thamoi sok na nungai taba phongdok paga loinana laikidraba singi imung da lupa lakh manga pigani Laothokkhre loina na thawdok adugi chapchaba inquiry tongna nabasu bari leina basinda khangan khre aire
Maragashida Dzuko tampakta hangliba Camp da Nongmei kapsillamle Dzuko Valley ki chainaba leiribasi Survey of India na laikhai tabiyo. Manipur ki ipa ipuna thampiraba Manipur ki tanglaba mafam Dzuko Valley asida Manipur amasung Nagaland ki maragda matam changna lam ki chainaba leiriba ase Survey of India na athubada miyang changbiduna aikhoi ama laikhai ama tanbiyo aina Manipur Democratic Alliance MDA ki convener poirang them tombina Sandorakle. Dzuko Valley area da mamang thagi kunma pandagi khangudana lamai chaklak padagi paksana mang takhan pa mai muthatpa honaraki pa mafam singda ngasi MDA gi team aman haktengna chatuna yang chinki ba loina wafam si phongdorakhi bane magna makha taradun hariba chaina riba asi leiriba makhai thabak amata pangthok pangamloi hariba tanglaba Dzuko Valley asi mau maram tadu bine singbada leiriba khonja sina matam changna ngak senduna daga Nagaland gi miyoi singa muknaduna lakibane Manipur da lengak chukli pairam basin Chahi nai pathong kayana che nariba lam asi ngasi phawba laikhai ta bangamdana lakhibane athubada center amadi state government asu meng changbiduna Survey of India da laikhai amatana ba akanba pressure piba chumgane nakalamaromda khanghaudana lamaina umangki mamal jamlaba potho kyamang Toukhre masi kanana bagidabak center amadi state government laukhiba thokdang Manipur gi oina lamai pung muthat pangamkhre Masi kidabak MDA gi maikay digi thagat wafam Thamkhre Nakalamaromda security force na sulalaw basing dagi ngathong na bani aiduna lamay thaba kidabak asi thadokpiyo umang haibasi ising ni ising haibasi phau pudokadori bani asugumot thawong matungda amuk khana tawbigano Am Adami gi state president TS Manihar su lamay muthan na bakhona bada thawdang lawri basing asigi incentive kumba khara pihanin bagi apapa phongdokhe Ngasi yamna tamthina mang taklam kadaba adu helicopter na singba sinaduna ising kapthana may kan bagi thabak changchin giba asina kan bangam khiba asimuk nungai palaiti aina phangdokhe Haujik bound isoda Manipur ki oina IRB person humpu rom post hangduna leire NDRF ki person sama manga su leire makhoina makhata ba khudong thiba thorak padagi kadana ba thawrang tawduna lehore NDRF ki assistant commandant Jiman Gupta nasu mai kan bagi thabak ti loire matam khitang kari thorpa yabagi aibadu yengli aina Sandorakle Mau Youth Organization ki president kaji yauna Sandorak pada ngarang Nagaland gini aiba amele amadu singduna mafam si yengbalakke matung tabu oina Manipur ki camp na singba sariba sing makhoi gi lamni Laothokkhre aibada natana tu rifle na singba kapsillamle lekhe thawng asi yamna lungai tabu thawng ni aina pautam lakhe Ngasi ki khongchat aduda MDA ke ko convener ke Khogendra Ngasi ki khongchat aduda MDA ke ko convener ke Khagendra BSP ki state president Kabita Sivasena ki women wing ki secretary Manorama BJP ki jila sanan singba ke susarwya ke Chahi sudriba Angang Luhongba Thingkhre Tha asigi taruki numidang waram pung banga makharum taba matamda Bisnupur district ki manung chana leba mafam amada Yumban ki Chahi sudriba Nupamacha amade Nupimacha anibo makhoi ki atlaman singna luhongna na pathawrang tawre aibagi pau tabadagi child line Bisnupur amade kumbi police ki apan batim amana thingduna luhongan khidre pause asina thajaba mafam dagi phangba pau asina hai child line Bisnupur ki thawmi sila luhongna na sem saramba mafam aduda sangchin da luhongga durba nupa nupi ani ki atlaman singka wari sanarba matungda luhongan khidabane Child Marriage Protection Bisnupur Kumbi Police Station ki OC Child Line Bisnupur amasung New Life Foundation Manipur ki staff singna asung pathawdang logduna Chahi sudriba Angang ani adu luhongna na patarumba adu Thingkhre Child Marriage ki makhada luhonggadap imung manung gi miyoi singda wari saduna wakal tankhe imung manung gi miyoi singna ningthina wari sanaraba matungda Angang adu Child Welfare Bisnupur da pothoklaba matungda makhada na CWC Bisnupur na Angang Nupamacha adu imung manung da khosen nakhe Toukhre thoktok asiki matang da child line Bisnupur ki director oiriba LP sana Sandorakpada Chahi sudriba Angang sing luhongbagi chanabi asi toklase masida mama mapa oibasina saugatuna luhongbagi thorom matungda amukan na pangthokna patawbidana basu apel tawkhe aroibada content sing asigi maru oiba pau khara asi pau damjariba Manipur local news YouTube channel amade Facebook page asidagi yang biribo punamak pathaga chari channel asina adom takanarabadi subscribe tawbidribasina subscribe tawbiramo loinana like and share to basu kawbi ganu punamak po amukan thagajari